National Legal Service Authority ki meeting makhada Manipur State Legal Service Authority na sinduna POCSO Act English aniga tarani thoi amadi Domestic Violence Act English aniga subna mga hiram asigi matangda legal aid and awareness campaign amanga si khurkhulda leiba mandop yunam relief camp da pangthokhre thoram aduda mandop yumfam relief camp da leiba IDP singsu thoram aduda saruk yakhe tungan na leiba kanda angang di aina lawgani haina nupana adum haiba da court na changaga nang na sumaina phajana yang nga mo adu budi nupi na hena ya phajana yang mangam gani haina order chu tab su le praman da mokoi ani du yanadre adum kai adum mokoi si separation tawba tare haidi mokoi gi sidan haiba one pot myam si su court ki order di lawraga myam su na hanbi hanba si myam gi right si le haiba si Domestic Violence Act na phajana akoi da sigi hak si pibane adugi akoi resource person ani lei oja ses momon aduga rojida tv amana akoi gi panel advocate ne lecturer ne amana akoi gi OST masalsa ne se samna har da akoi gi Bishnupur dagi then Thobal dagi Kaksing dagi to Imphal East dagi phoba yauri ko adumaina lakpa singsi so akoi na list phajana semto heraga ai Friday dai ngarang sign tawre ko aduga atopa district sings da koina thado kinaba so that they are also aware Bishnupur gi sumaina gi district ta lai hai bisu mo koi ju khanga okay hanjin ba yarba area ra Kaksing ga haro hanjin ba yarba area ra serau su da hanjin ba yarba area ra hai bisu main yang thokmina raga tanaraga DCM ga so coordinate tawmina re hai raga workout tawmina raga koi khongthang je thangmina se hai bani